Good morning. Ngasigi runes ki reading haipetang yengse ko. Ado runes ki reading se group 1 group 2 ana khaido se ko. Group 1 group 2 se ta ki ahamba ko hadi number 1 dana karamba symbol lake ngase aduga number 2 dana karamba symbol lake haipetang se ko number 1 dana minus symbol am lai ko aduga number 2 dana sigi symbol am lai ko ado number 1 da lai ba symbol se kaino hai kan da hadi growth lai ko ngasi se thabai khang tong matam da kakhatpa chakhatpa natraga hena nahangai dagi hena hengatpa phaba dumai taraga lai ko si ahamba gi energy sai tar growth lai bani khangde thabak tawba matam da amukka hena hai tar ko hena phabani khangde mani khangde dumai to le ko hadi success legani stability legani ko yam phajana ina thabak to matam da duna pura full confident amaga loina na hai tar ko chatori ba thabak sida ko ai dum isha se energy ama loina na harsne ko sana habda mai pakani haibagi dugi confident amaga loina na chapiu ko thabai khang chathok ko matam da ngasi se aduga makok chinga ko su thabak to wan hai ko sida hadi office da ni khangde school da ni khangde oda ni khangde hadi aina mayam se lead tawraga taw adana chatpo khopa dum basu oiri ko sisna ko ye number 1 khan bangai yo in oir ko number 2 khan bangai gi na musila ko birth B birth se hadi birth haina haragadi leina ko hadi fertility kai ka su dumani indicate tawe ko aduna tragana ama khak sida leina ko hadi aina sujaba aina nomjaba khochaba adumba mayam dogi mahai marong hai tar ko fruitful oiba result kumba lakpa dumani piri ko silai se ko aina na hangai mang da pekham ka thagi natraga I thabak mayam honagi khotki na khala se adugi pot mayam dogi result reward lakpa matam oina oi ko sida leire ko ngasi goina runes ki reading su mayam thank you